Manipur Pollution Control Board na sinduna Eco Club Singda National Green Corps Program 2018-19 gi makhada pigadaba senfom gi seksing yanthokpagi thoram ngase Chief Minister Secretary ta pangthokre Chief Minister N Birena Eco Club School gi mihut singda checksing khusinake Laikhidrabi Mahiroi Bebisnagi Apokpa Mapa and Tomchau Manipur Police ki Kangbuna Fananabagidamak ngasi ayuk pung mari makhai rom taba matamda masagi mayumda thibuhumbagi thabak chatharamle phabadi fakhidre ngasi ayuk More gi KLP checkpost manaktagi nimfugo humdoi suba Assam Rifles amadi More Police Commando gi Kangbuna miyoi ama lupa crore henbagi maman oigadaba brown sugar ga konana fagat pangamkre Imphal More lambi paringi khudeng thabida lairiba Assam Rifles ki checkpost da nauna thamliba pot chai check taunaba thamliba x-ray machine da pot chai sing check taunaba hotnabada driver sing pot thangdok thangjin tawbada awaba mayoknare Phubakchau ikhai dage kumbi taba lambi asigi fibam ngasi kendri gi MLA amadi PWD gi official singna koina chatuna yengsinkhre athuba matamda lambi paring adu chamjilagani haina kumbi kendri gi MLA SB rana paumi singda fongdokre athuba matamda lambi paring adu chamjilagani haina kumbi kendri gi MLA SB rana paumi singda fongdokre Rashtriya Uchatar Shiksha Abhiyan Rusagi Senthang Makhada Lupa Lakh Humdra Changna Sakhiba CI College Bisnupur gi classroom taruk ngasi Education Minister TH Radhesyamna sangakhre Oza amadi mahiroi singi marakta afaba mari thamnanaba minister na appeal tawkhre Arunachal Pradesh ki doi mukta laiba Taraganithoi Suba Battalion National Disaster Response Force Cum Training Center da Natural Disaster Thorakpada karam-karamba section thorang lokhotnabagi damak numit taruk ni chupna chathagadaba training da saruk yagadaba Nehru Yuba Kendra Thobal Wangjing Tentha block ki volunteer contract ngasi Imphal thadokre Numit kharani gi mamangda khanghodana Kohima gi Sathe Turel gi ising imai pathorakpadagi Thekre Zuma village yauna khul ani ising na thumjinkhre isau aduna maram oiraga lambi gi sathok chasin yadaba amadi mai fangdabana khunja kaya awaba mayoknari Naga political issue gi waroi sin poraktringaida Naga national flag amadi constitution hana recognize taunanaba United Naga Council UNC na Bharat ki Prime Minister Narendra Modi gi pukning singsinkhre Assam gi Dhemaji district ki Sibor gaon da laiba masagi sahi kungenipan khakta ngairiba Assam police ki sub inspector Nipan Nat ngarang masagi mayumda masama tomta service pistol na kapsinduna sijakre Arunachal Pradesh ta State Bank of India gi deputy manager Vikas Ranjan Hazoi Raina bank adugi account anidagi lupa lakh taruk hena kaithok lambagi maralda police na fakhre Assam da NRC ki finalist phongkre NRC da ming chananaba miyoi lakh ahumga lising kuntrana ming thajalakpagi manungda miyoi lakh ahumga lising taragamathoi da ayaba pikre